Manipur Top Channel the video amta update tawjage ngasi nungthil phongba se phongna January gi tang 18 ta NSCN IM na ceasfire thugaiduna amuk hana khulai pairagani haina Delhi da warning taokhre. Framework agreement ki aroibu khuyek pinagadawba hayeng na ngairba matam asida center gi ka henba thawong da NSCN IM sawbuga loinana ceasefire withdraw tawduna khulai pairagani haiduna center da warning taokhre. Mamang sahigi Hornbill Festival nagagi waroshin laphokani haina thajanaramba adu Narendra Modi na festival adu da yaukidabana maram oiduna nagasingi asobo kumai ama oiriba Christmas mamangda khudol pot oina laphokani haina thajana lainaramane. Sahi asigi January loisilaklaba phawbada framework agreement ki matangda asengba tangdangba ama khangdana leiringai talakta center na yaba mongda NIA amadi Assam Rifles na IM gi cadre amadi officer singda sathariba thawongda apenba oidre hairi ing kumja lising mga samapan maudra taretagi hauraduna khulai thadoktura santi gi lambida sangsilaktuna center gu wari sanariba NSCN IM da NIA na terrorist organization amagum yengliba miyek asi India na IM u thawoidre haiba takpani hairi ing kumja lising ani gi November 19 da NSCN IM ga center ga Italy da wari sanaraduna NSCN IM gi mathakta unlawful Activities Prevention Act lauthokpa haina yanakhraga haujikna IM gi lusingbasingi mathakta NIA na terror funding ga mari lainana apha apun tawba amadi IM gi camp sing thi duna takhaibigi thabak satharagdiba asi India gi karamba lalong no haina IM na hangrakli ceasefire withdraw tawduna khulai paibigi khongjang sangsilagani haina center da warning tawraduna IM na haidi madudi NIA na phaduna thamliba Alemla Jamir IM gi cabinet minister amani maki mathakta terror funding tawi haina charge tawriba asi center da IM na thajabagi sang hantharakle haidi asumna tawraga center na ikai khumnafam oiba waroisin ama purakani haibasi thajaraktre political dialogue asi fail oibagum urakpaga loina Indiana IM the carrot and street policy satharabra haina hanglakli haina su pausin makatana phongdorakli